ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯈꯤꯕ UNCꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯊꯤꯡꯕ ꯈꯣꯡꯖꯪꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯈ꯭ꯔꯦ ꯒꯥꯔꯤ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯦ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯤꯈꯜ ꯆꯠꯊꯈ꯭ꯔꯦ ꯑꯃꯗꯤ Manipuri mapung phaba KVK system ama leibana landam asigi lau singubagi thabakta chauna ahoma purukpa ngamle haina ICR Atari Zone 7 Umiam Meghalaya gi director Dr. A.K. Mohanty na haikre Kurumjari ISTV pau mieng tabiri basing mutaram nokchari hauji pau sandokna pijari Free Movement Regime FMR chanahan khidaba yaningde border fencing lepu haina UNC na lautoki bat lalol itik thingbagi khongjangna national highway da pot pusilakpa lepkhre gari kaya panduna leire ngarang ahing nongyai haukiba UNC ki khongjang aduna maram oiraga ngasi ayuk Imphal Dimapur lambi da pot purakpa gari amata changlakpa ngamkhidre hojik mauget maya da mapandagi lakpa gari chamagi mathakta panduna leire athingba si sogaladuna Chandel district ki Lamkang Khunau Sulam area amadi Chakpi Karong area da su khongjang asi chathare Hauji fawgi oina thokaningdaba thodok thopagi paw leitre adubu official oidaba paw amagi matung inade Senapati district ki Tafauda hidak langthak amadi angangi sana thaknaba purakpa truck ama khongjang sangshiliba singna faraga pot loktahan khre hari ningsing bayai khongjang asigi matangda UNC na luchingba naga CSO singna handakta Ministry of Home Affairs ki official singa New Delhi da unakiba leikrabani unakiba da nakal anigi marakta yanaba purakpa ngamdabadagi khongjang asi ngarang ahing nongyai changsinba horkibani India ki Vice President oiramba Jagdeep Dhankar na haksang ki phibam namaram oiraga pham asi thadokibadagi naungna Vice President khanabagi damak election chathakre election asi da NDA gi miref oina Maharashtra gi Governor CP Radhakrishnan amade India block ki miref oina Supreme Court ki Judge oiramba Sudarshan Reddy na akan balamba tawna ke mikala sida Lok Sabha amasung Rajya Sabha gi MP Singh punna Satret Marfuma thoina candidate ani asigi marai baklep kani vote masing chahum marfudra mathoi dagi tadana phangba ngamba mioina mikal asida mai pakadawri bani mikala si ayuki pung 10 dagi horaga numidang waira pung 5 fawba vote thadaba yakhe aduga vote masing thibana numidang wairamgi pung 6 dagi hogani India ki Vice President oiramba Jagdeep Dhankar na haukiba July thada masagi phibam phattabana maram oiraga pham asidagi resign tawkhibana nauna election asi pangthokpani Manipur da mapung phaba KVK system ama leiba asina landam asigi lau singubagi thabakta chaungna hongba ama purakpaga loinana miyoi kaya hakthengna amadi nakoinana kanaba pibangam khre haina ICAR Atari Zone 7 Umia Meghalaya gi director Dr. A.K. Mohanty na phongdokre Agricultural Technology Application Research Institute Zone 7 Umiam Meghalaya amadi Central Agricultural University Imphal na sinduna numit humni chupna chathagadaba KVK singi oiba annual journal workshop aba haukibaga mari leinana wafam asi Dr. A.K. Mohanty na phongdokhibani iroi sembada leiba College of Agriculture CAU Imphal da Technology Empowerment Convergence Transforming NEI's Agriculture Towards Vikshit Bharat alias 2047 haiba team da pangthokpa workshop hawdokpagi thoram aduda hanagi Union Minister T.H. Chauba CAU Imphal ki Vice Chancellor Dr. Anupam Mishra AAU Jorhat ki Vice Chancellor Dr. B.C. Deka College of Agriculture CAU Imphal ki Dean Professor N. Brajendra Yauna tongan ba state singda leiba ICAR ki scientist KVK singi mihut yauna miyoi kyana saruk yakhe Annual Journal Workshop hawdokpa thoram aduga mari leinana Dr. A.K. Mohanty na numit humni chupna chathagadawriba workshop asida tongan ba thim kayada khanabaga loinana state asigi KVK singi achievement singi matamda state wise review amasu pangthokani state asida apunba KVK mapan leiduna apunba khun chatret humudra humdrogi lomi lising marfutaret chatret marfudra taret cover tawduna hena mapangal kanba KVK system ama leiduna lamdam asida sustainable agriculture practice ama lehenba ngamle yamna hena singthaningai oiba mawongda zone asida pre kharip campaign da scientist samri nifutaret amadi state official chahum yauna punna thabak tawkiba loinana khul lising mari chamapal marfudra taret ki lomi lak manga lising humudra mari chamapal marfudra taru cover tawkiba adusu state amadi ICAR ga punna mai pakna thabak tawkibagi chawraba khudam amane mana makatana state amadi ICAR singa punna thabak tawbinabagi tangai fadaba lei haike
We have exchanged more than 15 germplasms with the different communities among the different villages. That is also a great achievement. So due to this, germplasm of one region has gone to another region, and state-wise researchable issues and policy issues have been identified. Now, Honorable Vice Chancellor CU, he is the nodal officer from the ICR side to implement these researchable issues, policy issues, so that there is a convergence between the state and center ICR. So that's why many research issues, policy issues have been evolved. So with this Manipur 9 KV case, they have covered 773 villages during the VKS and 87,797 farmers. So with this achievement, this KVK system which is called as a strong frontline extension mechanism. They have proved their existence in the system, which is they can lead the country or they can lead this region for bringing a sustainable agriculture in this system. Ngarang ayu pung tare makhairom tabada Imphal sina kaithai lambi da kuki khulai pai basingna namduna passenger bus khamba amadi mobile munkibada natana akia khangpi bagi thodok adu Sagolmang area Naga Students Association sansana condemn tawrakle thododda bus aduda tongduna lakpa passenger sing kihanbata natana blank fare fawbo tawke asigumba baril yaudaba lebag masa tadaba aina yadaba thodok asi khwaidagi kanba mawongda condemn tawe Niyubagi hak amadi sathok chashingi lamda karikumba matamda irangi lambida pushinanaba honaroidabane Mailainaba singna athubada miyeng changduna akanba action lokhatlo asigumba thogdo asi matungda chatharaklabadi sansana tumina laithokloi hairi Maitei lining ningduna yokhatlaba matamda maitei hingduna hena saukhatpa afaba oigadoribani haina laiba panthongna phongdokre Imalai sem inat loisang panthau isaikol nung nongpok chingu thong maitei laikol tharo sipi lok seloila mai chingna sinduna pangthokpa taratare suba malem khonglen thokpa maitei kon thong hangba thoramda haikibani maitei lining laisholga loinana pangthokpa thoram aduda laiba panthongna inglisingam ga chatre subna mapandagi maitei lining asi hatkhre haibasi puwarina miyangi chinbunna Kangnaraba, Ngangnarabani, Adubu English ngani mapan gitang mapan tha mapan asidagi Malem Khonglen Thokpa Maitei Konthong Thong Hangba Oina Yum Tara Nipal da Changduna Maitei Lining Hingat Hananaba Honarakiduna Ngasidi Maitei Lining Hingle Aikoi Isana Isabu Masa Khangjarakle Haibagi Wakalol Aduda Yumfam Oiraga Thoramasi Pangthokpani Haike Kumjalis ngamaga chatre sumna mapan dagi Maitei Lining hatkre haibasi Puwari ga loinana Simbung Sintang Warida, Equina Kangagale, Kangagasu, Equina Madugi Matoka Dogagi Haisi, Equida, Madugi Wakalon the Toidona Pokti, Haujikti, Lissingam got some up and Mauda Manga, Langbangi no Mapanba, no mising the mid, common in a Punja Mapan, Tabadagi, Pari Sanjan Sana, Tangzalilai Pakamba, Sapong Kivasidagide, Maitegi lining si, Hinkat Peggy, Tau Amo Oina, Pangtora Paduna, Nasisho, Sing Lem Lava. Akanaba, Maitei lining hinkatpegi, Tausinda, Maitei Maulingaga, Equa Asuyamna Laire Haidana, Numit to Degina, Nasi Pausida, Maitei lining in my Pakpamo Oire, Miam the Tanzaki. Nasi Taramaduda, Yum Taranipalgi, Imungi Musing da Achamba Kudol Landuna, Igai Kunaba Utuna, Makoina, Numit Aduda Fau Kiba, Tengna Kiba, Angapotodosing Adugi Matanga, or from Kayasa Fondoke. Seloi lamai jingda panthong lengi ban numito madubu koina hawanjabani panthobu irajabani 99 chigi wangthok amna leikre masidagini awanba maitei haiba maitei masa khanga iba ngasi maitei gi lining de satpa hore iba maitei maching henkala iba panthogi 999 gi khongsat tudagi oirapani aisana mahiningi thabak thoram na gaura da pangtho rigi cherauba ai togi haibaduna maitei lining yadi maitei oisi haiba taragadi Maitei lining satpa sala adi akoi loinamang maitei si oire haibase matamduda ipan maitei kontong thong hangi baduna ngasidi akoi punamak se makeup thoi haina hang loje Government Polytechnic College Takil gi mahiroi singna award po ozamid staff sing hab tabaki mayokta ngasidage matang kaktana college get lonsinduna wakat khongjang sangshin ba hokre khongjang aduda college asigi tongan ba department singi mahiroi singna saruk yaduna College get solon sintuna college asigi oza yauna atai awat pasing pidriba fauba college asi makata na thingbagi thabak tawkigani hairi Government Polytechnic College Students Union gi Finance Secretary Warem D Kamaina
college asigi apunba oza humpu leigadabagi manungda hojik oza kunmathoi khaktana mairoi sing takpi tambibagi thabak chathare non-teaching staff kaya watpana kudong sadaba kaya meknare areiba oza khara sina mairoi sing larik takpi ba amade college asi manage tongnaba hotnabada kudong chadaba thokanduna mairoi singda mai masin tambada amangba kaya thokale staff leitabana practical laboratory gi kuchuk khulai mangba amadi college campus manungda nisa safam oisilakpagi thodok sing su thokle hiramasigi matangda haukiba august amada governor da iba cherol ama memorandum oina pisinduna thabak laukhatnaba haikiba leikhre amadi august 19 da su wakat reform famduna august 9 fawbada thabak laukhatnaba protest tawkhrabasu ngasi fawba mari leinabana thabak amata paikhalaktabana ngasidagi hauna college thingjinbagi thabak asi chatharakpani hairi physics mathematics amade humanities hairi ba department ahum asigi oina college asigi oza ama fawba leite civil department ki oina su oza ahumna manage tawre pharmacy amade electrical gi oina su oza taramathoi leigadabagi manungda oza ahumna takpi tambire awat oza sing chokidar yauna non-teaching staff ama fawba leitriba amade college ki infrastructure sing semgatriba fawba college asi makatana shut down tawkigani hairi 21 laga arimbu lewa system department physics maths and humanity high subjects unit oza sumai leite aduga civil gi oza ahum lei asi shisida minister tawe ade electrical gi jungai pharmacy gi ju oza ahum lei asina dum doina minister tala ko ne duga non teaching staff samata leite khadi lei amani lei adu na di ngamdre aduna non teaching staff ki mathau du kaino na oza noin taw leiba akoi lai focus pi ba ngamdre adunga hana koine sumaina haijabane ashigum bidi tawino dagi infrastructure je koi college hana uchagra bane sumai filom soksi du kolena adugo kem positive response anta laki aduna ngasi akoi na hari nga han jet 8 ngarang jet ko manung da positive response anta la adi ngai jabane ado laktra bane na digi matok kak na koi shi college store right class car right total shut down Niti Ayog Government of India ge unique ID phanglaba Gyan Ratna Site Academy na sinduna Thasiki tang tareta Assam gi Debora Auditorium Tita Borda Nongmatada Lairik Chama Subna ama phongkhre Hairiba Lairik Chama Subna ama phongkiba aduda Selin Digital gi chairman amadi Gyan Ratna Site Academy gi Manipur State President Phanjawam Lanajit ki ahanba Selin Digital na phongba saireng yangkhai yauba saireng lairik soithorakpa wakhal haina mingthonba Sereng Lairik Asisu Numit Aduda Phongke. Thoromaduda Director North East Book of Records Son Mani Datta National President Gyan Ratna Site Academy Dr. Hemchandra Burman Amadi Assamgi Saknai Rabat Muykyana Maru Ebumising Oina Sarukyake. Thorongamari Lainana Phanjawam Lanajitna North East Book of Records Sanduna Nongmatada Tongan Ba Makhalgi Lairik Sama Subna Ama Phongbada Maki Sereng Lairik Choithorakpa Wakhansu Phongba Phangbasi Yamna Harawa Amadi Nungaiba Fawi Hairiba Sereng Lairik asi India gi tongan ba state singdasu phongnaba pandam thamle handak Bengali mayakna phongba asi Maitai mayak Hindi amadi Roman mayak tasu phongnaba pandam thamle haike Department of Botany IQAC Polestar College Yanglam amadi College Development Council Manipur University na punna khusamna sinduna interdisciplinary aspects of life sciences research haiba hiramda niminini satharakpat national seminar loishin bagi thoram pangthokre Polestar College Yanglam Bobagai the Pangtokiba Thoromaduda Kha Manipur College Chingi Hanagi Principal Professor Yumnam Suniti Balana Chief Guest Polestar College ki Principal Dr. E. Gopal Singh present IQAC Coordinator Polestar College Dr. Chongtham M. Tombi Devi Amadi HOD Statistics Department and President Polestar College Teachers Association Maibam Ramcharan Singh na Gas of Honor Singh Oina Sarukyake Seminar Sida Mapandagi Yauna Expert Kyana Technical Session Kaya Satake Thorongi Manung Channa Sarukyakiba paper reader sing the certificate Yantoke. Haukiba August Taramari Manipurgi Ningtamba Numitta Kurai Popular High School Lampak Tai Isai Sakluba artist sing Sengdok Hankiba Thawong Yaning di Haina Kurai Esigi MLA Lesangtem Susindrona Paumi sing the Fongdokre. Kurai Sajor Lekai Tinsit Rota Leiba Mahaki Yumda Paumi singa Unabada Susindrona Makatara Duna. BJP Kurai Mandal na Sinduna Athoba Singit Numit Kamari Lainana Lebak Ningba Isai Sangam Nabagi Thoram Ama Kurai Popular High School Lampak Tapangto Kibane Sarugyaba Mima Sing Yaman Kibana Matangi Numit August Taramari Fawba Makasatake Lebak Ningba Isai Sangam Naba Loiraba Matungda Haurakliba Ha Singda Indiana Ningtamba Pangdringaidagi Manipurna Hali Haina Kanganaba Amadi COVID Amadi Cookie Singna Taurak Pat La Namaram Oiraga Awabataraba Artist Singda Mateng Piba Oina Matam Isegi Thoram Pangtokibane
ꯅꯤꯡꯇꯝꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗ ꯏꯁꯩ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯈꯨꯔꯥꯏꯗ ꯏꯁꯩ ꯇꯧꯕꯗ ꯑꯇꯝꯅꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯨꯕ ꯑꯥꯔꯇꯤꯁꯁꯤꯡ ꯄꯥꯎꯆꯦꯗ ꯁꯦꯡꯗꯣꯛꯍꯟꯈꯤꯕ ꯊꯧꯑꯣꯡ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯃꯒꯤ ꯃꯂꯣꯝ ꯂꯩꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯈꯤ ꯇꯔꯥꯃꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯀꯌꯥꯅꯁꯨ ꯄꯥꯡꯊꯣꯛꯄꯤꯌꯣꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ XYZ ꯑꯃꯅ ꯊꯤꯡꯉꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯁꯤꯟꯈꯤꯕ ꯀꯟꯁꯦꯞꯁꯤꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯁꯤꯟꯁꯤ ꯑꯗꯨꯒ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯁꯤꯁꯨ ꯇꯨꯡꯗ ꯇꯥꯡ 12ꯁꯤ ꯀꯩꯅꯣ ꯇꯥꯡ 14ꯅ ꯀꯩꯅꯣꯁꯦ ꯈꯪꯍꯧꯅꯅꯕꯅ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ XYZ ꯈꯔꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯇꯧꯕꯤꯒꯅꯣ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯇꯥꯡ 14ꯗ ꯄꯨꯂꯞ ꯊꯤꯡꯕꯤꯌꯨ ꯈꯨꯔꯥꯏ ꯈꯛꯇ ꯑꯣꯏꯅ ꯊꯤꯡꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯗꯨꯅ ꯈꯨꯔꯥꯏꯗ ꯏꯁꯩ ꯁꯛꯄ ꯁꯛꯄꯤ ꯃꯌꯥꯝ ꯑꯗꯩ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯡꯗ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯄꯤꯕ ꯊꯕꯛ ꯑꯗꯒꯤ ꯑꯀꯤꯕ ꯄꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯥꯔꯇꯤꯁꯀꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯀꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯇꯝꯁꯤꯡꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯃꯣꯏꯕꯨ ꯇꯥꯊꯤ ꯇꯑꯣꯏ ꯇꯧꯕꯤꯕ ꯑꯣꯏꯅ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯒꯅꯣꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯂꯥꯡꯕꯟ ꯊꯥ ꯍꯩꯁꯣꯏ ꯇꯝꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯣꯔꯦ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡꯅ ꯁꯤꯟꯗꯨꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝꯁ ꯀꯣꯐ ꯃꯦꯞ ꯃꯣꯔꯦꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯡꯖꯤꯡ ꯀꯣꯇꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯁꯨ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯡꯖꯤꯡ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯒꯩꯒꯤ ꯆꯥꯗꯥ-ꯅꯧꯗꯥ ꯁꯟꯗꯣꯛꯄꯤꯔꯝꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯏꯄꯥ ꯏꯄꯨꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦꯒꯤꯗꯃꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯁꯣꯏ ꯇꯝꯈꯤ 35 ꯁꯨꯕ ꯑꯣꯏꯅ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯅ ꯑꯁꯣꯛ ꯇ꯭ꯔꯦꯗꯔꯁꯀ ꯈꯨꯠꯁꯝꯅꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯍꯟꯊꯍꯟꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯠ ꯂꯣꯏꯁꯤꯟꯅꯕ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗ ꯂꯩꯔꯤꯕ SISGꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯔꯤꯁꯥꯏꯀꯜ ꯇꯧꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯠꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤꯟꯊꯥꯉꯝꯕ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯩꯈꯣꯏꯅ ꯚꯦꯜꯌꯨ ꯑꯦꯗꯦꯗꯇ ꯑꯣꯟꯊꯣꯛꯂꯕꯅꯤꯅ ꯃꯐꯝ ꯆꯥꯗꯕꯗ ꯂꯪꯊꯣꯛꯇꯅ ꯃꯄꯨꯡ ꯐꯥꯅ ꯈꯥꯏꯗꯣꯛꯅꯔꯒ ꯀꯥꯟꯅꯕ ꯍꯤꯔꯝꯗ ꯑꯣꯟꯊꯣꯛꯃꯤꯟꯅꯔꯕꯗꯤ ꯍꯤꯡꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯆꯤꯡꯕ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥꯅ ꯂꯩꯕ ꯉꯝꯂꯛꯂꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯂꯣꯏꯁꯤꯟꯅꯕ ꯃꯩ ꯊꯥꯔꯕꯁꯨ ꯅꯨꯡꯁꯤꯠꯇ ꯃꯩꯈꯨ ꯃꯅꯤꯜ ꯌꯥꯎꯈ꯭ꯔꯕ ꯀꯥꯟꯗ ꯁꯣꯔ ꯍꯣꯟꯕꯗ ꯅꯨꯡꯉꯥꯏꯍꯟꯗꯦ ꯃꯁꯤꯅ ꯀꯦꯟꯁꯔ नाहन्नब मचाक ओहिल्लक्ले मसिदसु नतना माइक्रोप्लास्टिक कयाना इसिंग थकपदा चाबदा सोर होनबदा याउसिनखिदुना लैना कया अमा नारकनबा मरम अमा ओहिल्ले हाइखे अकोई भी फिल्म लुनान न थंबसि तंगाई फदबदु ओरखाना मिपुम खुदि मन अकोई अमरकाई मफम चादन लंथोरोसि अमरकाई सिंग मफम चादबदु हुंदोरोसि मफम चाना थंबा मपुंग फाना सेग्रीगेट तौरगा प्लास्टिक न चिंगबते अमरकाई सिंग मफम चाना सेग्रीगेट तौर थंबकान अकोई पुन्ना सेलोन थोक मिनरगा मालेम से लुनान मालेम अमो ओहेनबा इरमदम मणिपुर इरमदम हैरोसे लुनानबा अदुम लमदम ओहेलकान अकोई खुदुम किंगबदु नुंगाइबा मालेम अमा पुन्ना ओहेननब होनबा चप चाब थौदांग अकोई पुन्ना लौमिनरसे आइबो वफम थमजरी वेलकम टू कुंबी दगी कुंबी कैथल फावरगा वांगु पार्किंग कैथल ताबा किलोमीटर 13 मुक सांग बाय स्टेट हाईवे कुंबी एसीगी MLAS प्रेमचंद्रगी थौसिल थौरांग मखादा सेंबा होख्रे निंगसिंग बयाई लंबी असि हौखिबा ऑगस्ट 13 दा वांगु तेराखोंगदा पांगथोकपा लमदम अदुगी यूथ निफु MLA बु सपोर्ट तौखिबगी पांगथोकपा थौरम अदुदा MLA ना अथुबदा सेमलगनी हाइना लाउथोखिबगी मतुंग इना सेंबा होखिबने लंबी सेंबा सिगी मतांगदा BJP कुंबी मंडल की प्रेसिडेंट अंगोक्षनाना MLA na lambi asigi matangda miyamna thengnariba khudong sadaba kaya asigi khanduna MLA na miyamda lambi paring asi sungsoi soidana miyamgi mapi mapa ama oina miyamda thajaba pikhiba adu ngasidagi thabakta onthokpirakpada apenba poi lengaktagi paisa phangdaba thidana MLA na achangba senpham putoktuna lambi asi semba hobani masida lambi paring asigi nagyat leiriba miyamna su lambi asi hena phajaba lambi ama oinaba तौरक्लिबा असिदा मियामना अयत अपन पीदनबा अपल तौखे थोबो मतम द सेमनी हाइबदो हारिबा ओनबल MLA गी मागी वफम मदुंगसी अखोइगी मियाम मांग थबक तो ओंथोकपिबगी तमक्ता BJP कुंबी मतन गी माइकाइदगी ओनबल MLA बो हन थागत फोंदोक सरी लंबी से 2025-26 की
work program da hojik yauna na bagi da mukta su na bale mele na kan ma mawong da process se sangjali ha besu jo BJP kumbi mandal mai kai dagi miyam da khangan jari political party gi nataba kumbi kendri gi wana lambi se phanana bagi da makta honor birakpa asida miyam khudimuna sojok pibiu miyam khudimuna ya pibi ganu ha be amukana ai thamjari Apunba ima kumbigi Vice President N Romabatina kumbi dagi wangu fawbagi lambi ase phaning badagi ima kaya gi maikai dagi pendaba laibadagi aran wafam kaya sengdorakpa aran wafam kaya sandorakpa adu matung tarakpada amuk hana tobiganu lamdamasi chakhatnaba kumbi SG MLAS Premchandra miyamgi mapi mapa ama oidingai matamasida aikoi pumnamaki awat apa khuding mag bukhatlaknaba khonabada MLA ga Tana tiknaduna amuktang kumbi asi atopa AC singa sangdam nabada nop taba kendra ama wahen bada apun bagi oiba lengjel aduga loinana khana nainamina si haike Thoramaduda BJP Kobi Mandal ge Secretary W Thoiba apun ba ima kumbi ge Secretary W Sarda amadi atai thaububi ima kya sarukya ke Honorable MLA na mahagna karingai mahagna palingai matam sida aikoi ge awat apa amadi chokhat mai kaida aikoi ge iramdang kumbi asibu ukhatpada mahaka tathokta sin tongnaminaduna aikoi amukang iramdang kumbi se atopa kendraga sangdam nabada notaba kendra ama ohanbada aikoi apun bagi oiba sahajoka loinana khanna nainaminasi saruk yaminasi haina apun ba ima kumbi gi maikaidagi haijari Prime Minister Narendra Modi ki khongjat Manipur State Committee Communist Party of India Marxist CPIM na taramna ui haina party sig secretary KSI Santana Cherol Thadorakle Manipur gi irang thokraba tha kunipan gi matungda Prime Minister na lakadoriba asi miyang gi mai pakpa amane khongjadasi hena mapung phana bagi damak Manipur gi governor na CSO Singh yauba all party gi meeting ama khongjat asi gi mangoina na pangthok haningi hairi Haukiba tang taruk thangja numit ki numidang pung 8 makhairom taba matamda People's Revolutionary Party of Kanglei Park Pripak ki Lanmi Sanglup Red Army RA gi kader Tongram Boris alias Thangalakpa Chaitra Mapal Red Army gi United Base Area 707 Mobile Battalion da masagi anaba amana maram oiraga lekhidre hari lona thingkraba luba sigi Department of Publicity and Propaganda gi Publicity Officer Mangal Khuman gi cherol amada Tongram Boris na manung matam chadana lekhidabada Pripak amasung masigi Lanmi Sanglup Red Army RA na awa phongdokre Lekidraba Red Army gi kader Tongram Boris Besnapur District ki thanga moirang them lekai da leiba Lekidraba Tongram Bobby amasung Tongram Ongbi Abem gi machanupani Tongram Boris Kanglei Park pu thamoi sengna nungsijaba apunba Kanglei Park ki khanba amasung mathak thongwa singi yathang ngakna chatpa honaba kanba masak thokpa achangba yawloi amani Athoba asina manung matam chadana lekhidaba asida Pripak amasung masigi Lanmi Sanglup Red Army na awangba thakta ikai khumnaba pibaga loinana imung manung mari mata sagai nate amadi marumapang singna thengna horiba awabada su thamoi sokna sarukya baga loinana athoba asigi thawaina mapugele call da tinduna ingna sikna pothaba oirishanu hairi Irilbung Police Station gi manung chanba kairau lokthok lokonda thiba hombagi thabak chathabada opioid Codeine Sungpham Factory ama thengna kre factory adudagi iron bottling machine ama codeine yawa plastic can ahum codeine haplaba plastic bottle chama marfu manga ahang bottle lising amaga chamri humfuma thoi plastic cap chatruk kun manga phagatli hari amaromda Manipur police na ngarang khetri awang lekai dagi mi ama ganja kg ama gram chamapal nifuga kona na fare police control room dagi phangba pawgi matung ina phagalaba mi asigi maming aribam Mansis Sehi Kulumdoi Ketri Awang Lekai Dagini Hari. Howji Pawgi Maratna attend Brent Luxury. Honglakli Bapunsigi Lambisida, Araiba Chabaya Bamakai Sashinari. Adoni Hidak Langta Kayama Sada Bayarakte, Sashi Liba Singduna Adomgi Liberda, Kayam Sokali Kambibra. Libernabu Soklaba, Saning Tangning Powdaba, Puk Nungaitaba, Kong Hamba Nungairataba Amadi Kuchukumen Sengalati, Kuding Maxibungak Toke Hairabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Tada! Give him a key, no. As a become more. Sigi him said, next time, Tina checks in the Laxilla comes over in it. Tada lang say, you are habagam to kiderbo. Ashumna, Mayam the Machelbo Napshan Lugum, Masigi Yumasibu, Asoyan Coca the Batagi, Extit Tina Napshelly. Extit TMT is all harboring not of none of the same money. The Zerman Technology in Avana, concrete the toplet in Avamatanda, the Bamble Amukana Angle at Lake. Extact TMT, strength is in the quick.
soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbi crown maker wheel मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Free ENT screening camp from 11 September to 13 September at Caesar Urban OPD Kesampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling biragto na, kudong jaba silaw biho, ako ba marol kita mga contact number asita, pawbiro. Break matung da mamu taram nokchari, makata pa pauda, National Highway singda free movement yahalo haiba demanda imagi mairana awag sekmai kanba nupi lupka puna khusam naduna People's Progressive Alliance Manipur gi matenga loinana sekmai bazar da makhata na wakat khongjang sangsin khre Police na khongjang sangsin pham mapham sidok khibadagi lep luraba matungda ngasi nupi singna amuk hana semjinduna khongjang asi sangsin khibani yamna democratic oiba mawong da sangshiliba khongjang asibu police na lekhai thingai ba pi ba thawong yaning da ba phungdorakle Social Worker Congress SWC Khongmangi Nongna Saba second floor building ase Thongju Assembly constituency gi MLA Thonga Bishwajit na sangaduna miyam da khushina kre MLA Thonga Bishwajit na lamdam ama saukhana ba khona bada aigi haiba wakalol adu thadoktuna thabak tawrabadi lamdam adu chaukhatpa soidana oigani aigi magi aikhoi gi haiba apikpa wakalol adu cheliba makai lamdam adu kaidonungda chaukhatpa lamdam ama oiba ngamloi Miyoiba ikhoina hingnabagi damak afaba chinja kaya chaduna lakle adumoy namak ngasidi mahusagi khal nongmagi kaitharakpana magal makha kayagi leinatina lakliba asi ngakthoknaba honabada haksang sajel tawtangai fade loinana lekai amada club ama leibana lekai adugi sakot thaurangi thabak kaya tawduna lekai adubu hena sakot thaurangda khumang sauksinana ba honaduna lakle amadi kendra ama sakot hanba haibasi kendra adura leiriba mipung khodimak sakotpa mathautai Mafam khara chawkhat pana kendra adu chawkhat le haiba yaroi maram aduna thongju kendra bu chawkhat na ba honabada rajniti gi khena ba thamdana thabak thoram kaya paikhatuna lakle makhata na su apaba thabak kaya paikhat na ba honari masida miyam na su angama mateng pangbiu haike lekai ki professor miyam rengani lekai ki business miyam rengani kana biu ko thok bi rakanda paisa su khara pi ba mo su makho ki thabak su pi ba do lekai ne riba Twitter laitana tuition sakta namjata mi singse lekai ngi education phagalam jahar gadi padu focus pe view hai sai tartana se yum dong khudimakta highly lauri quality education yes of course particularly society is a quality not the quantity quality dakale tawbudabu hojik mafhum amada quality education ge damakta angang kanam sem tamda samga paisa sibu kayano madu ai economy phatana ai ka ni photo torino aduna ai ko gi economy is most important ai ngasi 하이브지 레이트나 아이 하이엠 크로 아드랑랑 나를 타나 하고락파 하우저벌에 레가시 마마마파게 아와도 오고무탐다 마차브네 이마 아이 다이탐도 투고게 하고 마기 닝고 카리 섹슈얼 셋라다 마이 모펀치 마게도 나도 레카이 톡다나 마타나 호나리 레카이 프로모팅 밸런싱 오늘 잡혔네 할 까나 통주 케나 잡거도리네마 Ministry of Information and Broadcasting ICRSL gi makhada hangliba radio loktak uchiwage Mapan Suba Foundation Day Thoram Station Asigi Auditorium Hall Pangtokre Thoram Maduda Urikimbam Romesh Singh Retired Commissioner Mongjam Joy Singh DM College of Arts and Commerce Ki Former Principal Morangthem Ibohal Masalgi Advisor Angom Roshoras Mani Manipuri University ki Faculty Member Dr. Sanasam Subamenan Academician Hasan Sana MM Amadi Atay Masak Naiba Miyukya Susarukya Ke Radio Loktak ki Station Manager SS Mangangna Manipur Community Radio Station gi Ministry da license tanarakpa matamda amana amagi mateng pangduna Manipur Community Radio asi marang kaina lehnana ba kona minase Community Radio Station asi yamna commercial oiba medium natte masigi top pa masaga sidi cell isang sangdana grassroots level mayamda information piba broadcast system amani haike magi community radio station do magi adu tawnya da tawnya wi pona ma nak thani wi por wa khlo no akhui nei dum se
ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯁꯣꯁꯥꯏꯇꯤ ꯑꯃ ꯀꯝꯃꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯒꯤ ꯏꯁꯄꯦꯛꯇ꯭ꯔꯝꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯒ ꯃꯁꯤꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯇꯁꯦꯡꯅ ꯀꯝꯃꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛꯁꯤ ꯃꯁꯤ ꯚꯦꯔꯤ ꯁꯤꯝꯄꯜ ꯚꯦꯔꯤ ꯏꯖꯤ ꯑꯗꯨꯒ ꯃꯣꯁ cost effective less low effective or low cost or broadcast system Ukrul amadi Kamjong district ki khul kaya phawriba siroi singkhongdagi Kachong phung taba lambi paring chatliba sahi asida mafam kaya da landslide thoktuna lambi tatuna leibabu PMGSY department na mai pakna sengdokpada lambi asigi paring da leiba khunja singi maikei dagi thagat pafongdu rakle lambi asida leiba Jingshui village dagi mingsok kauba khunja amana phungdorakpada lambi paring asi chei khudingi nongju tha matamda mafam kaya da landslide thokpana khunja sing awaba kaya thengna duna lakpani handa ki chei asida PMGSY ge chief engineer Ukrul amadi Kamjong district executive engineer gi miyeng makhada Matiyang village dagi Fungton Jimikna kanna honaduna lambi tatlamba mafam ayamba sengdokpa loirakle khunja singi awaba matam chana loishinaba honarakbo official singda tawimal khangba utlakle Department of History Standard College Kongba amari Department of History Kha Manipur College Kaksing Anina Puna Kusamnana Sinduna Changing Cultural Trends in Manipur a Historical Perspective Haiba Hiramda Niminini Satakadaba National Seminar Kongbodalaiba Standard College ki Fitness Center da Hutokre Tharamadada Kha Manipur College Kaksing Principal Dr. Okram Rudrababu Standard College ki Principal Professor M. Suresh Samadi College asigi former Principal Dr. L. Basanti Susargia K Ngasigi ahanbagi oina Khongnang Thaba University ki Vice Chancellor Professor N.J. Kumar Singna chair log duna tongan speaker Singna topic kaya da paper pakhi Pangal Students Organization PSO gi academic campaign gi manung chana school singda survey chatpada Phawakchau High School da oja ama join tawdana leiramba thengnare hairi PSO gi Finance Secretary Yumkhaibam Askar na paumi singda school asida July 15 da education S na oza home transfer tharaki hairba oza home asigi manungda oza ani di August ani da join tawromki aduga oza amadi ngasi fawba join tawduna leiramba thengnare school kadana salary logduna leibada education department na yengsindaba amadi mahaki mathakta action amata logdana leiramba asi PSO na taraina logde Mathau masak khangdaba lengaki order bu thawoidaba oza asi khudakta action lokadabani haike asiguma mathau masak khangdaba lengaki order bu thawoidaba oza asi khudakta action lo khakadabani karigumba education department na asigumba thawong asi adumak makata na chathaba tarabadi lamdam asigi education bu kananaba tongan bu khungjing kya sangchilakani haina PSO gi makai dai thamjari All Manipur United Clubs Organization Amukogi Miyeng Makhada Imphal West District United Clubs Organization na district asigi tongan bamfam singda Agriculture Department ka khusam naraga urea yanthokduna lakpagi sarukama oina ngasi YPC Tagil Kolom Laikai ga loinana lomi singda urea yanthokre Sri Govindaji da ngasi tarpan katpagi thauram pangthokre Sri Brahma Sabhagi Publicity Secretary Kaksing Tabam Bogendrona Langban Thagi Purnima Matung Tara Tarukni Panba Numitagi Hauraga Thasi Hawagi Manung Asida Sri Govindaji Temple Botna Sai Kudingi Tarpan Katpagi Tharamasi Pangtoktuna Lakle Layo Kraba Ahal Amal Singh Amadi English Singani Kulumdogi Thaudokta Lebaki Damak Thawaina Ponthapi Kraba Myoy Singi Imung Manung Yauna Laikidraba Singim Famda Ikai Kumnaba Utuna Hairuk Haira Khara Sri Govindaji da Katpani Haike Kya Laikidraba Punamakta Ngamjaba Jalla Anjali Khara Hairu Haira Khara Tauraga Sri Govindagi Nirmala Taura Kacheraga Smai Tawdana Kachabani Adubo Solising Aniga Kungo Hundoigi Megi Tang Humdagi Laibak Tiba Togdokcha Laikidraba Jana Laibaki Damakta Tawai Katkraba Koigi Martyrs Singi Oibayamna Special Oiba Day Amaka Akoina Shi Temple Board Amadi Sri Govindaji Brahma Chavaga Kuchamna Duna Smai Tawdana Koina Tarponji Kachabagi Nasi Taurabaji Pangtokshabani Safety ki damak khangnari ba Tata Motors ki delete all impossible haiba thimda Saba Tata Harrier EV Imphal ki TD Motors kwa kaithel that launch tawkre Ramadu da TD Motors Imphal ki General Manager Harkirat Singh Senior Branch Manager Boy Khogen Oinam Amadi
PSB Imphal Branch Location Panmai amadi masak naiba miyoi kyan saruk yake tungan ba variant mari thokna color 5 ta lakliba Harrier EV asida supercar gi feature kayamarum yauri haina Tide Motors Imphal gi General Manager Harkirat Singh na phongdorakle Political gi khudong saba launa ba tawriba thabak thoram singi amadi black money ga mari leina ba transaction gi mayokta Universal Family Party na India gi President amadi Reserve Bank of India gi Governor da ai bacharol pishinduna miyeng changbina ba wakat khre haina Universal Family Party tawbung khok awang leikai gi Secretary Mayangbam Roman Luwang na thadorok bacharol amana hairi Singmairong da leiba lei incall eviction tawgani hairi ba si yamna tamthiba thokshilni haina mitai maitai traffic union na hairi thokshila se ningthau palingai matamdagi leraklaba ruling class ki kangbuna tola taraba micham miyambu tuhat na happy bagi thokshil adumakne thokshila sina maning tamba leibak ama leijarakpa hingjarakpa yalhongmi singbu masagi maramdam maktada refugee sakni phini ba oina hinghangadawri Sathagani hariba eviction asi eviction gi oina lairiba RFCTLA RR Act 2013 provision gi ona taina badani laing khol gi lairiba khula se 1940 gi mamang dagi lairakre khula sida lairiba miyosing asi matam adugi khunai gi aranba mieng dagi sokna samna ningraba TB amasung leprosina naraba miyosing gi laifam oina lairame matam aduda aikhoi gi khunai gi maraktagi leprosina naraba miyosing bu lai gi sap ni khanduna intoklame TB nababu su aikhoi khunai gi imung manungna sokna samna ningkhide sanglaba matama se mafam da khunai gi akhaba amadi minok maisa gi marakta khunja sing asina hinglakle english singamga chamapal humpu gi MLR and LRA ki makhada matam adugi lenga ki angam athau singna khulla sida sangduna land survey fawba tawkhide masigi makha tarakpada su lenga ki maikai dagi land survey tawduna lakhe asumna ngasidi leprosi amadi TB gi leina gi akiba loi khraba matung khunja singna khul asibu semgalaktuna yumban kaiban chada nauda ta khraba matam asida high court chawthokpagi mingda khul asibu pata pairamde haidana eviction tawba haibasi yamna lanba injustice oiba mi engni khul asibu eviction tawraga atopa mafam amada khundaw hairiba mafam asi hojik miyoibana khundaba yabagi lambi thong communication mai ising kari amata leitre masigi mathakta social communication amata su leitre Masida imung amagi piriba area asi 30 into 40 feet rom khaktani masida naungna kundaga doriba imung sing asigi rehabilitation and resettlement ge chap saba thokshil thawong amata yaudi hairi Bangladesh ki aming leiraba saisakpi amadi jagoi sabi thokchom ningol seram ongbi chandrakala ngarang silet ta leiba mayum da lekhidre mag Bangladesh radio da Manipuri isai saktuna Manipuri lol amadi chanabi bu awang mathak ta pukhatna ba honaramba amadi maitai jagoi kanduna thamna ba honaba da chawna thodang lorami miyamna sakhang maikhang narabi artist asi Bangladesh Manipuri site sangsad ke president oiriba aiba AK serang loina bini Sagnai rabi artist asina lekhidabada saija thopang lop sa tholup na awaw phongdorakle Lemba Sawgaizamna first DCA player chess tournament ki title lokre Danabir Chess Academy na Sinduna Academy asida chess hanaroi ni funi thoina saruk yaduna pangthokiba ahanba DCA player chess tournament ta Lemba Sawgaizamna point manga makai score tawduna title lokhibani William Moirang Themna point manga amadi Bokles na 23 score tawduna anisuba Khuman Einstein Maibamna point manga Bokles score kunma thoi loduna ahum suba John X Nandaibamna point manga Bokles score taramapal loduna mari suba amadi Nadia Sawgaizam point mari makai score tawduna manga suba takre Hauzi maroi bapaw amukana pizari Haukiba yingnongyai dagi haukiba UNC gi lalol itiki athingba khongjangna National Highway da port pusilak pathingkre gari kaya panduna leide India ki Vice President Khanbagi Mikhal Chathakre Amadi Manipur da mapung phaba KVK system ama leibana landama sigi lau singu bagi thabakta chawna ahong purapang ngamle haina ICAR Atari Zone 7 Umiam Meghalaya ki Director Dr. AK Mohanty na haikre Hoje phaba ki oina DISTV na page pa mata sam shinjare miyang tabiri ba singwa muka hanna khurumjare